ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ ꯇꯔꯨꯛꯇꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯇꯣꯝ ꯁꯃꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯌꯨꯝꯈꯥꯏꯕꯝ ꯀꯤꯔꯟ ꯀꯨꯃꯥꯔꯒꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ IWSCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅꯥꯝ ꯍꯦꯃꯟꯇꯅ ꯒꯚꯔꯅꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ ꯇꯔꯨꯛꯇꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯈꯨꯝꯕꯣꯡꯗꯒꯤ ꯑꯇꯣꯝ ꯁꯃꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯌꯨꯝꯈꯥꯏꯕꯝ ꯀꯤꯔꯟ ꯀꯨꯃꯥꯔ ꯑꯅꯤꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯉꯁꯤ ꯈꯨꯝꯕꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯋꯦꯁ ꯁ꯭ꯇꯨꯗꯦꯟꯠꯁ ꯀ꯭ꯂꯕ IWSCꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯃꯈꯣꯏꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ ꯃꯩꯔꯥ ꯑꯃꯗꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ IWSCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅꯥꯝ ꯍꯦꯃꯟꯇꯅ ꯍꯥꯏ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯑꯆꯧꯕ ꯊꯧꯒꯥꯏ ꯄꯨꯔꯝꯕꯗ ꯅꯠꯇꯅ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯥꯏꯀꯩ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯝꯈꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕ ꯃꯔꯤ ꯃꯈꯣꯡ ꯈꯪꯂꯛꯇꯕꯗꯒꯤ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯇꯣꯝ ꯁꯃꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯌꯨꯝꯈꯥꯏꯕꯝ ꯀꯤꯔꯟ ꯀꯨꯃꯥꯔꯒꯤ ꯃꯇꯥꯡꯗ ꯒꯚꯔꯅꯔꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯉꯁꯤꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯈꯦꯂꯦꯟ ꯊꯣꯛꯆꯣꯝ ꯇ꯭ꯔꯁꯠꯀꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯇꯣꯝ ꯁꯃꯔꯦꯟꯗ꯭ꯔ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕꯗ ꯅꯠꯇꯅ ꯈꯦꯂꯦꯟ ꯊꯣꯛꯆꯣꯝ ꯇ꯭ꯔꯁꯠꯀꯤ ꯇ꯭ꯔꯁꯇꯤ ꯑꯃꯁꯨꯅꯤ꯫